ꯎꯕ ꯉꯝꯗꯕ ꯊꯃꯣꯏꯅꯤ ꯈꯨꯠꯅ ꯂꯥꯝꯗꯨꯅ ꯁꯣꯛꯂꯨꯕꯁꯨ ꯉꯝꯗꯕ ꯁꯣꯛꯄ ꯊꯦꯡꯕ ꯌꯥꯗꯕ ꯃꯍꯥꯛꯅ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕꯁꯤ ꯍꯧꯅꯕ꯭ꯔꯥ ꯔꯤꯁꯤ ꯂꯩꯅꯥꯒꯤ ꯃꯤꯠꯄꯥꯟꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯃꯔꯤꯛ ꯆꯥꯎꯕ ꯄꯤꯔꯥꯡꯗꯣ ꯃꯥꯒꯤ ꯈꯨꯠꯄꯤꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯔꯛꯏ ꯈꯨꯠꯇ ꯇꯩꯔꯛꯄ ꯄꯤ ꯃꯔꯤꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯍꯟꯈꯤꯕ ꯄꯥꯝꯃꯨꯕꯅꯔꯥ ꯅꯣꯡꯂꯤꯛ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯃꯥꯒꯤ ꯊꯕꯥꯛ ꯃꯄꯥꯗ ꯇꯩꯁꯤꯟꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯇꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯂꯦ ꯊꯦꯝꯕꯁꯨ ꯉꯝꯗꯦ ꯔꯤꯁꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯄꯦꯅ ꯀꯞꯄꯤ ꯁꯣꯝꯗ ꯍꯔꯤꯁꯀ ꯑꯜꯕꯤꯅꯥꯒꯁꯨ ꯂꯥꯞꯇꯛꯅ ꯎꯔꯤꯕꯅꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯩ ꯍꯔꯤꯁꯅ ꯑꯜꯕꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯅꯣꯡ ꯃꯔꯛꯁꯤꯗ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯅꯪ ꯌꯦꯡꯅꯤꯡꯉꯤꯕꯣ ꯀꯩꯅꯣ ꯂꯩꯅꯥ ꯃꯊꯟꯗ ꯀꯃꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯣ ꯌꯥꯝ ꯆꯠꯅꯤꯡꯉꯒꯅꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯀꯩꯅꯣ ꯍꯤꯔꯣ ꯌꯥꯎꯔꯤꯁꯤꯗꯤ ꯃꯥꯏ ꯊꯤꯟꯖꯅꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯖꯅꯤ ꯑꯄꯦꯟ ꯄꯦꯟꯗ ꯐꯣꯡꯗꯣꯛꯆꯅꯤ ꯅꯪ ꯃꯤꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯥ ꯅꯣꯏ ꯅꯃꯥꯟꯅꯕ ꯐꯖꯕꯁꯦ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯑꯃꯨꯛ ꯆꯩꯕꯤꯅꯤꯌꯦ ꯑꯁꯤꯁꯨꯅꯦ ꯑꯩꯅ ꯐꯨꯠꯅꯤꯡꯕꯗ ꯂꯣꯏꯔꯕꯅꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯃꯀꯣꯛ ꯆꯥꯛꯂꯁꯨꯅꯦ ꯅꯨꯡꯁꯤꯕ ꯃꯤꯗꯗꯤꯅꯦ ꯂꯨꯅ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯏꯕꯥꯅꯤ ꯑꯝꯇ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯒ ꯑꯜꯕꯤꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯦ ꯃꯥꯅ ꯉꯝꯗꯨꯅ ꯁꯣꯝꯗ ꯔꯤꯁꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯕ ꯇꯨꯡ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯞꯄꯤꯗꯨꯗꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯍꯣꯔꯦꯟꯗꯤ ꯅꯥꯕ ꯁꯣꯏꯗ꯭ꯔꯦ ꯀꯞꯆꯦꯠꯄꯤꯅ ꯇꯣꯛꯇꯦ ꯈꯨꯝꯁꯨ ꯈꯨꯝꯗꯦ ꯃꯃꯥꯏꯁꯨ ꯅꯣꯟꯈꯠꯂꯛꯇꯦ ꯂꯩꯅꯥꯗꯣ ꯑꯁꯨꯝ ꯊꯦꯝꯕ ꯌꯥꯗ ꯂꯩꯕꯗꯨꯗ ꯔꯤꯁꯤ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯞꯄ ꯇꯣꯛꯑꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯁꯨꯠ ꯇꯧꯔꯤ ꯑꯗꯨꯃꯛ ꯂꯩꯅꯥꯗꯣ ꯀꯞꯄꯨꯕꯒꯤ ꯐꯠ ꯂꯦꯞꯄ ꯉꯝꯗꯕꯅꯤ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯋꯥ ꯍꯥꯏꯒꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯤ ꯂꯩꯅꯥ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯃꯃꯥꯏ ꯂꯨꯡꯊꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯅꯥꯁꯨ ꯁꯥꯎꯅ ꯈꯨꯝꯃꯛꯏ ꯇꯥꯅꯤꯡꯗꯤ ꯀꯔꯤ ꯀꯔꯝꯕ ꯅꯪꯒꯤ ꯑꯣꯏꯗꯕ ꯋꯥꯅꯣ ꯑꯩꯉꯣꯟꯗ ꯇꯥꯍꯟꯅꯤꯡꯉꯤꯁꯦ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯔꯤꯁꯤ ꯃꯌꯥ ꯆꯤꯛꯂꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛꯇꯤ ꯈꯪꯗꯅ ꯅꯪꯅ ꯃꯄꯥꯟ ꯊꯣꯡꯒꯤ ꯃꯁꯛꯁꯦ ꯈꯛ ꯎꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯩꯅꯥꯁꯨ ꯍꯟꯗꯦ ꯑꯗꯨꯝ ꯈꯨꯝꯃꯤ ꯀꯞꯁꯨ ꯀꯞꯄꯤ ꯅꯨꯡꯁꯤꯖꯕ ꯂꯩ ꯍꯥꯏꯕ ꯈꯪꯂꯝꯃꯗꯤ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯣꯏ ꯑꯩꯅ ꯂꯥꯟꯕꯅꯤ ꯅꯪꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯕ ꯈꯪꯉꯤ ꯈꯪꯅ ꯈꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯩꯅ ꯑꯣꯏꯔꯨꯔꯦ ꯆꯦ ꯌꯥꯏꯁꯅꯥꯅ ꯁꯥꯎꯕꯗꯣ ꯑꯣꯏꯅ ꯊꯦꯝꯃꯨꯆꯣ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟ ꯇꯧꯔꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯊꯤꯅ ꯊꯤꯅ ꯃꯌꯥꯝ ꯃꯥꯡꯗ ꯆꯩꯕꯤꯔꯅꯨ ꯑꯩꯉꯣꯟꯗ ꯁꯥꯊꯕꯁꯨ ꯂꯦꯞꯄꯤꯔꯣ ꯔꯤꯁꯤ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯇꯥꯗꯕꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯉꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯕꯅꯦ ꯊꯃꯣꯏꯗꯒꯤ ꯃꯤꯠꯅ ꯉꯥꯎꯕ ꯅꯠꯇꯦ ꯈꯝꯕꯟꯕꯒꯤ ꯆꯩꯕꯅꯤ ꯁꯥꯎꯗꯨꯅ ꯆꯩꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯅꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯔꯤꯁꯤꯁꯨ ꯄꯦꯟꯗ꯭ꯔꯦ ꯃꯈꯣꯟꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯔꯦ ꯃꯥꯁꯨ ꯃꯤꯅ ꯄꯉꯥꯡ ꯉꯥꯡꯕꯁꯨ ꯅꯪꯅ ꯀꯞꯆꯦꯠꯄꯤ ꯑꯣꯏꯔꯤ ꯀꯩꯒꯤꯅꯣ ꯃꯤꯅ ꯄꯉꯥꯏ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯩꯁꯦ ꯀꯩꯒꯤꯅꯣ ꯂꯩꯅꯥꯁꯨ ꯂꯦꯞꯇꯦ ꯃꯆꯤꯟ ꯃꯆꯥꯗꯣ ꯈꯨꯝꯃꯤ ꯑꯗꯨꯃꯛ ꯑꯗꯨꯁꯨ ꯅꯪꯒꯤ ꯑꯣꯏꯗꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯃꯔꯣ ꯁꯨꯝ ꯊꯦꯝꯃ ꯌꯥꯔꯛꯇꯕꯗ ꯍꯟꯗꯛꯇꯤ ꯔꯤꯁꯤꯗꯣ ꯍꯥꯏꯔꯛꯏ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯂꯛꯅꯔꯤꯗꯣ ꯅꯨꯡꯁꯤꯕꯒꯤꯅꯤ ꯁꯥꯟꯅꯕ ꯅꯠꯇꯦ ꯑꯩꯅ ꯅꯨꯄꯤ ꯑꯇꯩꯗ ꯂꯛꯅꯕꯗꯨꯗꯤ ꯉꯥꯎꯁꯤꯟꯅꯕꯅꯤ ꯂꯥꯡꯖꯕꯅꯤ ꯑꯩꯁꯨ ꯂꯦꯝꯕ ꯍꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯩ ꯑꯩꯅ ꯇꯧꯔꯝꯕ ꯅꯦꯆꯔ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯉꯥꯎꯁꯤꯟꯅꯔꯁꯨ ꯂꯥꯡꯉꯁꯨ ꯆꯒꯠꯅꯕ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯂꯝꯍꯦꯟꯕ ꯑꯣꯏꯔꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩꯁꯨ ꯃꯁꯛ ꯈꯪꯉꯤ ꯂꯨꯝꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯕ꯭ꯔꯥ ꯑꯁꯨꯛ ꯃꯉꯥꯎ ꯊꯤꯕ ꯅꯨꯄꯥꯁꯦ ꯑꯗꯨꯛ ꯂꯨꯝꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯂꯩꯅꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯡꯗꯨ ꯈꯔ ꯄꯥꯊꯔꯛꯂꯦ ꯄꯨꯔꯥꯃꯛ ꯂꯦꯞꯄꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯆꯤꯟ ꯀꯟꯕ ꯌꯥꯕ ꯀꯜꯂꯝꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯅꯆꯤꯟ ꯃꯆꯥꯗꯣ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯗꯤ ꯍꯧꯖꯤꯛꯇ ꯌꯥꯝ ꯉꯥꯡꯂꯝꯗꯥꯏꯅꯦ ꯂꯩꯅꯥ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯂꯒ ꯂꯩ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯔꯤꯁꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯂꯩꯅꯔꯤꯗꯣ ꯉꯥꯀꯤ ꯃꯃꯥꯡꯗ ꯉꯥꯡꯅꯔꯨꯕ ꯃꯌꯥꯝꯗꯣ ꯑꯃꯁꯨ ꯅꯤꯡꯁꯤꯡꯅꯩ ꯃꯃꯥꯏ ꯂꯩꯊꯣꯛꯅꯔꯒ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯃꯣꯟ ꯅꯣꯛꯏ ꯇꯨꯃꯤꯟꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯄꯅꯤ ꯅꯣꯡ ꯈꯔ ꯍꯥꯡꯂꯛꯄꯗ ꯂꯩꯅꯥ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ ꯃꯊꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯊꯟꯇ ꯃꯇꯦꯛ ꯑꯃ ꯆꯠꯄꯒ ꯅꯣꯡ ꯈꯥꯛꯂꯛꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯣꯡꯗꯨꯅ ꯂꯩꯅꯥ ꯈꯪꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ
ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯤ ꯃꯁꯥꯗꯣ ꯆꯨꯝꯈꯠꯄꯗ ꯔꯤꯁꯤꯅ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯔꯤꯁꯤꯗꯤ ꯃꯇꯧꯗꯨꯗ ꯅꯣꯛꯏ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯃꯥꯁꯨ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗ ꯌꯥꯜꯂꯤꯕ ꯕꯦꯒꯇꯣ ꯐꯠ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯂꯦꯡꯕꯥꯟ ꯑꯃꯗꯅ ꯃꯥꯒꯤ ꯕꯦꯒ ꯑꯃꯗꯅ ꯂꯩꯅꯥꯒꯤ, ꯑꯗꯨꯒ ꯒꯝ ꯒꯝ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ ꯅꯨꯄꯥꯗꯣ꯫ ꯕꯦꯒꯇꯣ ꯄꯤꯔꯛꯑꯣ꯫ ꯃꯇꯥꯡ ꯆꯥꯗꯅ ꯅꯆꯤꯟꯗꯣ ꯌꯥꯝ ꯀꯜꯂꯛꯀꯅꯨ, ꯇꯨꯃꯤꯟꯅ ꯂꯥꯛꯑꯣ ꯑꯗꯨꯝ꯫ ꯅꯪꯒꯤ ꯕꯦꯒꯁꯦ ꯑꯩꯅ ꯀꯩꯁꯨ ꯂꯧꯔꯣꯏ꯫ ꯑꯩꯅ ꯂꯧꯒꯗꯕꯗꯤ ꯅꯪꯒ ꯅꯪꯒꯤ ꯊꯃꯣꯏꯗꯨꯒ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯕꯦꯒꯁꯦ ꯑꯩ ꯄꯥꯝꯖꯗꯦ ꯀꯩꯁꯨ꯫ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯝꯂꯒ ꯍꯥꯟꯅꯒꯤ ꯂꯛꯅꯕꯗꯨꯗ ꯑꯃꯨꯛ ꯍꯧꯔꯛꯄꯗ ꯂꯩꯅꯥ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯈꯣꯡꯗꯨꯁꯨ ꯊꯥꯡꯕ ꯍꯧꯏ ꯉꯥꯡꯅ ꯉꯥꯡꯅ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯝ ꯑꯝꯍꯥ ꯑꯣꯏ, ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖꯁꯥꯏꯅꯣ꯫ ꯉꯥꯡꯅ ꯉꯥꯡꯅ ꯂꯩꯅꯥ ꯃꯣꯂꯤ ꯃꯣꯂꯤ ꯏꯟꯅꯈ꯭ꯔꯦ꯫ ꯅꯃꯥꯡꯗ ꯑꯗꯨꯛ ꯎꯁꯤꯠꯇ꯭ꯔꯤꯕꯗꯨꯐꯥꯎ ꯅꯪ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅꯦ ꯅꯪ꯫ ꯁꯤꯕꯔꯥꯖ ꯁꯣꯐꯥꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤ꯫ ꯒꯧꯇꯝꯅ ꯔꯤꯁꯤꯁꯦ ꯌꯥꯝ ꯀꯤꯕ꯭ꯔꯥ ꯅꯪ? ꯚꯥꯏ ꯈꯠꯅꯕ ꯌꯥꯕ ꯃꯇꯥꯡꯂꯣ ꯑꯗꯨꯕꯣ? ꯂꯩꯅꯥꯒ ꯅꯪꯒꯁꯤ ꯀ꯭ꯂꯣꯁ ꯌꯥꯝ ꯑꯣꯏꯅ ꯐꯦꯃꯤꯂꯤ ꯈꯪꯅꯅ ꯇꯤꯟꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯍꯦꯟꯅ ꯆꯥꯎꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯔꯤꯁꯤꯒꯤ ꯀꯩ ꯑꯣꯏꯔꯤꯒꯦꯕ? ꯅꯪ ꯅꯨꯄꯥ ꯊꯣꯛꯃꯟꯗꯦꯀꯣ꯫ ꯑꯗꯨꯗꯗꯤꯅꯦ ꯂꯩꯅꯥꯅ ꯔꯤꯁꯤꯒ ꯅꯛꯁꯤꯟꯅꯕ ꯍꯦꯟꯈꯤ ꯇꯥꯕ꯫ ꯃꯤꯅ ꯅꯛꯁꯤꯟꯅꯕ ꯍꯦꯜꯂꯒꯅ ꯅꯪꯅ ꯈꯝꯕꯟ ꯆꯥꯎꯔꯒ ꯅꯊꯟꯇ ꯄꯋꯥ ꯋꯥꯍꯟꯖꯕ ꯅꯠꯇ꯭ꯔꯣ? ꯌꯦꯠꯂꯔꯣꯏꯕ ꯃꯤꯒꯤ ꯑꯄꯥꯝꯕꯗꯨꯗꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯂꯩꯔꯣ꯫ ꯑꯩꯉꯣꯟꯗꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯗꯨꯁꯨ ꯅꯪ ꯉꯝꯗꯦ ꯅꯠꯇ꯭ꯔꯣ? ꯚꯥꯏ ꯑꯩ ꯂꯩꯅꯥꯁꯤ ꯌꯥꯝ ꯄꯥꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯀꯥ ꯍꯦꯟꯕ ꯇꯧꯔꯨꯔꯁꯨ ꯃꯥꯅ ꯐꯠꯇꯅ ꯑꯣꯏꯅ ꯎꯈꯤꯒꯗ꯭ꯔꯅ ꯄꯥꯈꯠꯂꯤ꯫ ꯑꯩꯅ ꯉꯥꯏꯉꯝꯗꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯕꯅ ꯂꯣꯏꯅ ꯁꯣꯏꯍꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯩ ꯑꯁꯣꯟꯕ ꯅꯨꯄꯥ ꯑꯣꯏꯍꯟꯕꯅꯤ꯫ ꯑꯩ ꯄꯥꯡꯒꯜ ꯊꯣꯛꯇꯦ ꯃꯉꯣꯟꯗ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯑꯩ ꯉꯝꯗꯦ꯫ ꯔꯤꯁꯤꯅ ꯅꯪ ꯂꯩꯅꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯗꯨꯗꯤ ꯉꯝꯂꯒ ꯅꯪꯅ ꯉꯝꯗꯕꯗꯨꯅꯤ ꯑꯩꯅ ꯅꯣꯛꯅꯤꯡꯉꯤꯁꯦ꯫ ꯇꯨꯃꯤꯟ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ? ꯕꯕꯥꯗ ꯍꯥꯏꯌꯨ, ꯂꯩꯅꯥꯒꯤ ꯕꯕꯥꯗ ꯌꯧꯍꯟꯈꯣ ꯄꯥꯎꯁꯦ꯫ ꯑꯁ ꯚꯥꯏ ꯅꯪꯅ ꯃꯊꯥ ꯍꯦꯟꯅ ꯁꯥꯍꯟꯗꯧꯔꯦ꯫ ꯍꯥꯏꯔꯨꯅꯨ ꯕꯕꯥꯗ꯫ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯁꯨ ꯅꯪꯅ ꯍꯥꯏꯔꯨꯔ ꯃꯥꯜꯂꯦ꯫ ꯂꯩꯅꯥ ꯍꯣꯏ ꯕꯕꯥꯗꯣ ꯌꯥꯝ ꯁꯥꯎꯋꯦ ꯍꯥꯏꯕꯅꯤ꯫ ꯂꯩꯅꯥꯗ ꯉꯥꯡꯕꯤꯔꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯩꯒꯗꯍꯥ, ꯄꯥꯎꯗꯨ ꯍꯥꯏꯔꯒ ꯔꯤꯁꯤꯒ ꯂꯥꯞꯊꯣꯛꯅꯅꯕ ꯃꯣꯏ ꯃꯄꯥ ꯍꯣꯏꯅ ꯇꯧꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ? ꯔꯤꯁꯤ ꯍꯥꯏꯕ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒ ꯂꯩꯅꯥꯒ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩꯀꯣ, ꯌꯥꯝ ꯈꯦꯠꯅꯩ꯫ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯜꯂꯣꯏ ꯍꯥꯏꯕꯁꯦ ꯑꯅꯤꯗꯨꯅ ꯈꯪꯗ꯭ꯔꯁꯨ ꯂꯩꯅꯥꯒꯤ ꯐꯦꯃꯤꯂꯤꯅꯗꯤ ꯈꯪꯀꯅꯤ꯫ ꯑꯗꯨꯅ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ꯫ ꯐꯤल्म ꯗ꯭ꯔꯃꯥꯒꯤ ꯋꯥꯔꯤ ꯈꯛ ꯅꯠꯇꯅ ꯁꯤꯗꯤ ꯌꯨꯅꯤꯚꯔꯁꯦꯜ ꯑꯣꯏꯔꯕ ꯋꯥꯅꯤ꯫ ꯅꯪꯁꯨ ꯈꯜꯂꯨꯅꯦ, ꯏꯃꯨꯡꯗꯨꯒꯤ ꯃꯆꯥ ꯇꯣꯝꯕꯤꯅꯤ, ꯂꯨꯅ ꯀꯦꯅ ꯊꯝꯂꯤꯕꯤ ꯂꯩꯅꯥꯅꯤ꯫ ꯃꯥꯒꯨꯝꯕꯤ ꯑꯃꯒ ꯔꯤꯁꯤꯒ ꯌꯦꯡꯅꯕꯗ ꯈꯨꯀꯟ ꯄꯥꯡꯒꯜꯂꯤꯕ ꯁꯪꯒ ꯆꯥꯎꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯁꯅꯥꯖꯥꯎꯕꯒꯤ ꯐꯦꯃꯤꯂꯤꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪ ꯊꯥꯖꯕ꯭ꯔꯕ? ꯃꯨꯟꯅ ꯈꯜꯂꯨꯅꯦ꯫ ꯂꯩꯅꯥꯒꯤ ꯕꯕꯥꯅꯁꯨ ꯌꯥꯔꯤꯕ, ꯅꯪ ꯌꯥꯔꯤꯕꯅꯦꯕ, ꯑꯗꯨꯒ ꯅꯪꯅ ꯍꯣꯃꯣꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ꯫ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯃꯗꯤꯅꯦ ꯂꯩꯅꯥꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉ ꯄꯨꯔꯛꯀꯅꯤ ꯉꯁꯥꯏꯗꯣ꯫ ꯂꯩꯅꯥꯗꯨꯁꯨ ꯌꯥꯏꯅꯦ, ꯁꯥꯇꯤꯟꯒꯗꯣ ꯂꯧꯗꯕꯤ ꯇꯧꯗꯅ꯫ ꯁꯤꯕꯔꯥꯖ ꯋꯥ ꯉꯥꯡꯗꯦ꯫ ꯒꯧꯇꯝ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃ ꯂꯩꯅꯥꯗ ꯀꯣꯐꯤ ꯍꯩꯖꯤꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯅꯁꯟꯗ ꯌꯥꯗ꯭ꯔꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯉꯥꯎꯗꯧꯕ ꯃꯤ ꯌꯥꯝ ꯂꯩꯔꯦ ꯄꯥꯝꯖꯔꯤꯁꯤꯒ ꯍꯣꯃꯣ ꯆꯨꯔꯤꯁꯤꯒ꯫ 12ꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯅꯤꯡꯉꯦ ꯚꯥꯏ꯫ ꯑꯗꯨꯅ ꯀꯩꯒꯤ? 12 ꯂꯣꯏꯔꯗꯤ ꯂꯩꯅꯥꯒ ꯑꯩꯒ ꯂꯥꯏꯟ ꯄꯨꯜꯂꯤ꯫ ꯏꯕꯥꯅꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯝ ꯊꯥꯅꯕ ꯀꯣꯆꯤꯡ ꯄꯨꯟꯅ ꯇꯧꯗꯣꯏꯅꯤ꯫ ꯁꯦꯂꯦꯛꯁꯟ ꯐꯪꯗ꯭ꯔꯒꯗꯤ ꯀꯝꯗꯧꯕ? ꯁꯥꯒꯠꯆꯔꯤꯕ ꯃꯪꯂꯥꯟꯗꯣ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯑꯗꯨꯝ꯫ ꯕꯤꯠ ꯍꯜꯂꯛꯀꯅꯨꯕ, ꯈꯟꯅꯕ ꯇꯧꯗꯣꯏꯅꯤ꯫ ꯂꯞꯀ ꯂꯥꯏꯔꯤꯛꯀ ꯍꯦꯛ ꯌꯦꯛꯊꯣꯛꯅꯕꯅꯤꯀꯣ, ꯆꯠꯃꯤꯟꯅꯕ ꯋꯥꯅꯤꯗ꯫ ꯅꯪꯅ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯎꯔꯒ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ꯫ ꯂꯩꯅꯥꯅ ꯑꯁꯣꯝꯗ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯒ ꯔꯣꯃꯥꯟꯁ ꯇꯧꯔꯤꯉꯩ ꯑꯗꯨꯝ ꯇꯣꯛꯑꯅꯤ꯫ ꯑꯗꯩꯗꯤ ꯅꯣꯏ ꯃꯤꯃꯛ ꯐꯖꯔꯅꯤ꯫ ꯚꯥꯏ ꯋꯥꯊꯤ ꯇꯧꯅꯨꯕ, ꯂꯩꯅꯥꯒꯤ ꯑꯦꯝꯁ ꯗꯣꯛꯇꯔꯅꯤ꯫ ꯃꯥ ꯁꯦꯂꯦꯛꯁꯟ ꯇꯧꯗꯕꯁꯨ ꯑꯩ ꯌꯥꯔꯣꯏꯕ꯫ ꯑꯩ ꯇꯧꯗ꯭ꯔꯁꯨ ꯁꯦꯂꯦꯛꯁꯟ ꯐꯪꯉꯗꯤꯅꯦ ꯑꯩ ꯊꯦꯡꯅꯕ ꯂꯣꯏꯅ ꯉꯝꯅꯤꯕ꯫ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯗꯣ ꯂꯩꯅꯥꯅꯅꯦ, ꯅꯪꯅ ꯅꯠꯇꯦ꯫ ꯅꯪꯅ ꯐꯅꯌꯥꯝ ꯇꯧꯍꯟꯅꯤꯡꯉꯁꯨꯅꯦ ꯄꯥꯗꯧꯕ ꯃꯥꯅ ꯄꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏꯕꯣ꯫ ꯁꯤꯕꯔꯥꯖ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯄꯥꯅꯤ, ꯔꯤꯁꯤꯅ ꯁꯣꯏꯗꯅ ꯄꯥꯍꯟꯈꯤꯅꯤꯕ꯫ ꯂꯩꯅꯥꯒꯤ ꯁ꯭ꯇꯗꯤꯗ ꯌꯦꯠꯂꯣꯏ, ꯃꯥꯅ ꯍꯥꯏꯕ ꯏꯟꯈꯤꯅꯤ ꯂꯩꯅꯥꯁꯨ꯫ ꯒꯧꯇꯝ ꯁꯤꯕꯔꯥꯖꯀꯤ ꯃꯔꯧ ꯂꯩꯕ ꯋꯥꯗ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯏ꯫ ꯅꯤꯠꯀꯤ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯃꯇꯝꯗ ꯃꯣꯏꯕꯥꯅꯤ ꯄꯥꯎ ꯇꯣꯏꯅ ꯀꯩꯁꯨ ꯐꯥꯎꯅꯔꯣꯏ꯫ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯁ꯭ꯇꯗꯤꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯃꯇꯝ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯀꯥꯟꯗ ꯑꯩꯅ ꯔꯤꯁꯤꯒꯤ ꯅꯨꯡꯁꯤꯕ ꯂꯥꯏꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯚꯥꯏ ꯂꯩꯅꯥꯁꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩ ꯃꯥ ꯅꯨꯡꯁꯤ, ꯑꯩ ꯃꯥ ꯄꯥꯝꯃꯤ, ꯑꯩ ꯂꯩꯅꯥ ꯅꯨꯡꯁꯤ꯫ ꯑꯉꯥꯎꯕꯗꯧꯅ ꯋꯥꯍꯩꯁꯤꯡꯗꯣ ꯃꯌꯥ ꯆꯤꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯩꯅꯥ ꯃꯌꯥꯏ ꯀꯥꯗ ꯃꯕꯨꯡ ꯑꯍꯟꯒ ꯇꯤꯚꯤ ꯌꯦꯡꯂꯤ꯫
ꯃꯕꯨꯡꯁꯤꯡꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗ ꯀꯩꯁꯨ ꯈꯟꯖꯜꯂꯨꯗ꯭ꯔꯦ꯫ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯅꯠꯇꯦ ꯂꯩꯅꯥꯗꯤ꯫ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯔꯤꯁꯤꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯄꯟꯈꯤꯗ꯭ꯔꯦ, ꯃꯥꯅꯁꯨ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯒ ꯃꯕꯨꯡ ꯌꯥꯏꯃꯒꯅ ꯔꯤꯁꯤꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯏꯆꯝ ꯆꯝꯊꯣꯛꯅ ꯂꯩꯖꯔꯤꯕꯤ ꯂꯩꯅꯥꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯉꯁꯥꯏ ꯀꯨꯏꯅ ꯅꯣꯡ ꯆꯣꯠꯄꯒꯤ ꯃꯅꯥꯇꯣꯟꯗꯣ ꯏꯐꯨꯟ ꯐꯨꯟꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯅꯥꯗꯣ ꯍꯥꯛꯊꯤꯁꯨ 2-3ꯂꯛ ꯁꯨꯔꯦ ꯈꯜꯂꯤꯕ꯫ ꯅꯤꯡꯊꯦꯝꯅ ꯂꯩꯅꯥꯗꯣ ꯑꯣꯟꯁꯤꯜꯂꯒ, "ꯀꯩꯗꯧꯔꯦ ꯕꯦꯝꯃ? ꯂꯣꯛ ꯊꯨꯡꯗꯣꯏꯔꯥ ꯑꯃꯨꯛ? ꯅꯣꯡ ꯆꯣꯠꯂꯨꯔꯕꯣ ꯅꯪꯕꯣ?" "ꯉꯁꯥꯏ ꯅꯣꯡ ꯆꯣꯠꯄꯒꯤꯅꯦ ꯇꯥꯃꯣꯆꯥ꯫ ꯅꯣꯏꯒꯤ ꯚꯦꯟꯗꯨ ꯁ꯭ꯀꯨꯜ ꯃꯅꯨꯡ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯣꯡ ꯆꯨꯔꯗꯤ?" "ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯉꯥꯏꯕꯒꯤ ꯂꯩꯍꯧꯕꯅꯤ ꯃꯄꯥꯟꯗ, ꯑꯗꯨꯗ ꯈꯔ ꯆꯣꯠꯈ꯭ꯔꯦ." ꯅꯤꯡꯊꯦꯝꯁꯨ ꯈꯪꯉꯤ ꯃꯆꯟꯅꯨꯄꯤꯁꯤ ꯈꯔ ꯑꯣꯏꯗꯕ ꯉꯥꯡꯂꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯥ ꯉꯥꯡꯂꯨꯗꯦ꯫ "ꯉꯥꯏꯈꯣ, ꯅꯪꯕꯨ ꯁꯤꯕ꯭ꯔꯥꯖꯀ ꯈꯠꯅꯕ꯭ꯔꯣ ꯍꯟꯗꯛꯁꯦ?" "ꯑꯁ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯁꯤꯕ꯭ꯔꯥꯖꯇ ꯇꯧ ꯂꯩ, ꯀꯩꯅꯣ ꯈꯪꯗꯦ." ꯃꯕꯨꯡ ꯑꯍꯟꯗꯨ ꯁꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯆꯟꯒꯤ ꯏꯁꯧ ꯃꯆꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯍꯥꯟꯅꯗꯧꯅ ꯅꯕꯥꯅꯤ ꯀꯧꯅꯕ ꯎꯅꯗꯕꯩꯅꯦ ꯇꯥꯃꯣꯆꯧꯅ ꯍꯪꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯇ꯭ꯌꯨꯁꯟ ꯈꯔ ꯇꯧꯃꯤꯟꯅꯔꯝꯕꯗꯣ ꯅꯪꯅ ꯇꯜꯂꯦ ꯋꯥꯏꯅ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏ꯫ ꯁ꯭ꯀꯨꯜꯗꯁꯨ ꯀꯧꯅꯗꯦ ꯍꯥꯏ, ꯑꯗꯨꯗ ꯈꯠꯅꯕ꯭ꯔꯥ ꯍꯪꯕꯅꯤꯅꯦ." ꯂꯩꯅꯥ ꯏꯁꯥꯎ ꯁꯥꯎꯅ ꯈꯨꯝꯃꯤ꯫ "ꯃꯃꯥꯗ ꯍꯪꯉꯨ, ꯁꯤꯕ꯭ꯔꯥꯖꯀꯤ ꯅꯦꯆꯔ ꯂꯣꯏ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯅ꯫ ꯄꯥꯕꯨꯡꯒ ꯃꯣꯏ ꯃꯄꯥꯒ ꯇꯤꯟꯅꯕꯩꯅꯦ ꯁꯨꯝ ꯁꯥꯎꯕꯤꯗꯕꯅꯦ, ꯀꯧꯔꯛꯂꯒ ꯈꯨꯝꯕꯤꯅꯤ ꯑꯩꯗꯤ ꯁꯨꯀꯧ ꯍꯦꯛ ꯀꯧꯔꯣꯏ꯫ ꯑꯗꯨꯒ ꯃꯥ ꯌꯥꯝ ꯌꯦꯠꯂꯤ ꯁ꯭ꯀꯨꯜꯗꯁꯨ, ꯍꯩꯅꯗꯦ ꯑꯩ." ꯅꯤꯡꯊꯦꯝ ꯃꯆꯟꯒꯤ ꯃꯇꯧ ꯌꯦꯡꯊꯣꯛꯀꯦ ꯈꯟꯅ ꯍꯪꯖꯤꯜꯂꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇ꯫ "ꯌꯦꯠꯂꯤꯁꯤ ꯀꯃꯥꯏꯅꯅꯣ? ꯁꯤꯕ꯭ꯔꯥꯖꯅ ꯏꯆꯟꯅ ꯄꯥꯝꯗꯕ ꯋꯥꯒ ꯍꯥꯏꯔꯛꯏꯔꯣ?" ꯂꯨꯅ ꯀꯦꯅ ꯂꯩꯕꯅꯤꯅ ꯑꯉꯥꯡꯒꯨꯝ ꯗꯣꯡ ꯗꯣꯡ ꯍꯥꯏꯔꯛꯏ ꯂꯩꯅꯥꯗꯣ꯫ "ꯇꯧ ꯌꯥꯝ ꯉꯝꯃꯦ, ꯃꯣꯜꯂꯤ ꯃꯣꯜꯂꯤ꯫ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯊꯥꯏꯅꯗ ꯇꯤꯟꯅꯔꯛꯇꯕ ꯑꯣꯏꯔꯝꯃꯗꯤ ꯇꯥꯃꯣꯆꯥ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯩ ꯀꯩꯝ ꯁꯥꯎꯕꯤꯔꯣꯏꯕ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯃꯥꯗꯤ ꯚꯥꯞ ꯐꯠꯇꯕ ꯌꯥꯝ ꯈꯜꯂꯦ ꯑꯩꯉꯣꯟꯗ, ꯏꯆꯝ ꯆꯝꯅ ꯈꯟꯗꯦ꯫ ꯑꯩꯈꯣꯏꯕꯥꯅꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ, ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯣꯏꯅꯕ ꯇꯜꯂꯦ ꯑꯩ ꯃꯥꯒ꯫ ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯃꯔꯨꯞ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯄꯤꯛꯏꯉꯩꯗ ꯌꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯃꯤꯅ ꯑꯩ ꯅꯨꯄꯥꯒ ꯇꯤꯟꯅꯕ ꯇꯜꯂꯤ." ꯅꯤꯡꯊꯦꯝ ꯅꯣꯛꯏ꯫ "ꯇꯥꯃꯣꯆꯧ ꯂꯩꯔꯤꯁꯤꯗꯤ ꯏꯆꯟꯒꯤ ꯑꯄꯥꯝꯕꯗꯅꯦ ꯇꯥꯃꯣꯆꯧꯗꯤ ꯌꯦꯠꯂꯣꯏꯗ꯫ ꯑꯗꯨꯒ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯀꯥ ꯍꯦꯟꯅ ꯂꯥꯡꯒꯅꯨ ꯕꯦꯝꯃ꯫ ꯄꯥꯕꯨꯡꯒ ꯇꯥꯃꯣꯆꯥꯒꯅꯅꯦ ꯈꯪꯂꯗꯤ ꯁꯥꯎꯔꯛꯀꯅꯤꯕ꯫ ꯅꯕꯨꯡꯁꯨ ꯈꯪꯉꯤ, ꯏꯟꯈꯠꯂꯛꯄ ꯍꯥꯏꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯂꯣꯏꯅ ꯌꯥꯎꯔꯛꯀꯅꯤ, ꯀꯥꯟꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕꯦꯝ, ꯏꯃꯨꯡꯒꯤ ꯃꯥꯏ ꯁꯣꯛꯅꯕ ꯊꯕꯛꯇꯤ ꯅꯪ ꯇꯧꯅꯨꯀꯣ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯅꯪ꯫ ꯄꯥꯕꯨꯡꯒꯤ ꯁꯪꯒ ꯑꯃꯗꯤ ꯏꯃꯨꯡꯁꯤꯗ ꯃꯤꯌꯥꯝꯅ ꯕꯦꯕꯥꯔ ꯊꯝꯅꯔꯤꯕ ꯑꯁꯦ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯕꯅꯤ, ꯈꯤꯇꯪ ꯁꯣꯏꯕꯗ ꯅꯣꯛꯅꯒꯦ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯅꯅꯦ ꯃꯌꯥ ꯀꯥꯊꯣꯛꯑ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯏꯃꯨꯡꯁꯤꯅ ꯇꯧꯗ꯭ꯔꯤ꯫ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯒꯗꯕ ꯊꯕꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯇꯥꯃꯣꯆꯧꯅ ꯍꯥꯏꯔꯤꯁꯦ ꯆꯩꯕ ꯅꯠꯇꯦꯕ, ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ, ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯕꯩꯅꯤ꯫ ꯏꯆꯟꯗꯤ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯄꯤꯔꯥꯡꯒ ꯂꯣꯏꯅꯗꯨꯅ ꯋꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯄꯥꯝꯒꯅꯨ꯫ ꯏꯆꯟꯅ ꯋꯥꯅ ꯂꯩꯕꯗꯣ ꯇꯥꯃꯣꯆꯧ ꯌꯦꯡꯕ ꯉꯝꯃꯣꯏ." ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯂꯩꯅꯥ ꯒ꯭ꯌꯥꯟ ꯇꯥꯔꯁꯨ ꯃꯅꯨꯡ ꯌꯧꯅ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯤ꯫ ꯔꯤꯁꯤꯕꯨꯁꯨ ꯃꯤꯠ ꯃꯥꯡꯗ ꯎꯔꯛꯏ ꯃꯤꯀꯨꯞꯇꯨꯗ꯫ ꯔꯤꯁꯤꯒ ꯂꯣꯏꯅꯩ ꯍꯥꯏꯕꯗꯤ ꯃꯕꯨꯡ ꯃꯄꯥꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯔꯩ ꯍꯥꯏꯕꯒꯤ ꯔꯤꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯋꯥꯍꯪ ꯃꯁꯤꯡ ꯈꯪꯗ ꯃꯊꯟꯗ ꯍꯪꯖꯩ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯜꯂꯨꯗꯦ ꯔꯤꯁꯤꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯉꯁꯤ ꯈꯟꯖꯤꯜꯂꯨꯕꯗ ꯂꯩꯅꯥ ꯄꯨꯛꯅꯤꯡ ꯈꯪꯁꯣꯟ ꯁꯣꯟꯊꯩ, ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗ ꯂꯩꯈ꯭ꯔꯦ꯫ "ꯆꯪꯉꯨꯆꯣ ꯅꯪ ꯀꯥꯗ, ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯆꯣ." ꯂꯩꯅꯥ ꯃꯕꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ, ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ꯫ ꯇꯥꯟꯖꯥꯗꯨꯅ ꯃꯣꯟ ꯃꯅꯥꯛꯇꯒꯤ ꯐꯣꯟꯗꯨ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯉꯥꯜꯂꯛꯏ꯫ ꯁꯦꯞ ꯇꯧꯗꯦ ꯃꯦꯁꯦꯖ ꯂꯥꯛꯂꯤꯕ ꯅꯝꯕꯔꯗꯣ꯫ ꯑꯦꯡꯒ꯭ꯔꯤ ꯕꯔꯗ ꯎꯕꯗ ꯔꯤꯁꯤꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯂꯦ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯗ꯫ ꯍꯥꯏꯅꯔꯨꯕ ꯂꯩꯇ ꯃꯃꯣꯟ ꯅꯣꯛꯏ, ꯑꯗꯨꯕꯨ ꯁꯥꯎꯖꯤꯟꯅꯕ ꯁꯥꯗꯨꯅ ꯃꯦꯁꯦꯖꯇꯣ ꯁꯤꯟ ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯝꯗꯦ꯫ ꯔꯤꯁꯤꯁꯨ ꯁꯣꯝꯗ ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯤꯟ ꯇꯧꯔꯒ ꯍꯜꯂꯛꯇꯕꯗ ꯑꯃꯨꯛꯁꯨ ꯊꯥꯖꯤꯜꯂꯛꯏ꯫ "ꯑꯣꯏ, ꯁꯤꯟ ꯇꯧꯔꯒ ꯅꯣ ꯔꯤꯄ꯭ꯂꯥꯏ꯫ ꯑꯣꯏ, ꯇꯥꯗ꯭ꯔꯣ ꯃꯤꯁ ꯃꯆꯥ? ꯐꯔꯦ ꯐꯔꯦ, ꯕꯥꯏ." ꯑꯀꯣꯟꯕꯒꯤ ꯃꯦꯁꯦꯖꯇꯨꯗ ꯂꯩꯅꯥ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯏ꯫ "ꯀꯩꯅꯣ?" ꯔꯤꯁꯤ ꯅꯣꯛꯏ ꯁꯣꯝꯗ꯫ "ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ?" "ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯥꯏ ꯍꯪꯗ꯭ꯔꯤꯁꯦ? ꯋꯥ, ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯕ ꯖꯥꯠꯅꯤꯅꯦ, ꯉꯁꯤ ꯈꯛ ꯃꯦꯁꯦꯖ ꯊꯥꯔꯛꯂꯒ ꯑꯩ ꯈꯪꯉꯝꯃꯤꯁꯦ꯫ ꯀꯔꯦꯝꯅꯅꯕ꯭ꯔꯣ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯦ?" "ꯅꯠꯇꯦ, ꯀꯞꯄꯤꯕ꯭ꯔꯣ ꯑꯣꯔ ꯁꯥꯎꯔꯤꯕ꯭ꯔꯣ ꯍꯪꯒꯦ ꯇꯧꯕ." "ꯀꯞꯅꯤꯡꯉ ꯀꯞꯅꯤ, ꯀꯞꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ, ꯁꯥꯎꯅꯤꯡꯉ ꯁꯥꯎꯅꯤ, ꯁꯥꯎꯅꯤꯡꯗ꯭ꯔ ꯇꯣꯛꯅꯤ, ꯍꯪꯕꯤꯌꯨ ꯍꯥꯏꯗꯦ ꯅꯪꯉꯣꯟꯗ."
ꯅꯨꯡꯁꯤ ꯍꯥꯏꯔꯨꯕꯗꯩ ꯌꯥꯝ ꯑꯣꯏꯅꯁꯜꯂꯛꯏ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯑꯦ ꯑꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯔꯦꯁꯤꯌꯣꯂꯣꯖꯤꯒꯤ ꯐꯣꯔꯃꯨꯂꯥ ꯄꯥꯟꯕꯒ ꯍꯩꯔꯦꯅꯦ ꯃꯁꯦ ꯇꯥꯈꯤꯕꯗꯤ ꯆꯦꯞꯇꯔ ꯑꯃꯐꯥꯎ ꯂꯣꯏꯈꯤꯗ꯭ꯔꯦ ꯍꯩꯕꯅ ꯕꯥꯔꯤꯗ ꯍꯦꯜꯂꯝꯃꯦ ꯅꯪꯒꯤ ꯔꯦꯁꯤꯌꯣꯂꯣꯖꯤꯗ ꯑꯩꯉꯣꯟꯗ ꯆꯠꯅꯗꯤ ꯅꯨꯄꯤ ꯑꯇꯩꯗ ꯇꯧꯔꯁꯨ ꯃꯤꯒꯤ ꯀꯦꯛ ꯊꯨꯒꯥꯏꯔ ꯆꯦꯟꯕꯧ ꯍꯨꯔꯥꯟꯕꯧ ꯔꯤꯄ꯭ꯂꯥꯏꯗ ꯎꯕꯗ ꯔꯤꯁꯤ ꯁꯣꯝꯗ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂ ꯐꯝꯃꯤ ꯃꯦꯁꯦꯁ ꯑꯃ ꯇꯍꯥ ꯇꯧꯏ ꯑꯗꯨꯒꯤ ꯃꯆꯤꯟ ꯀꯟꯕ ꯑꯉꯥꯡꯗꯣ ꯅꯪꯂꯣ ꯂꯩꯅꯥ ꯈꯨꯝꯃꯛꯇꯦ ꯔꯤꯁꯤ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ ꯃꯥꯔꯣ ꯍꯥꯏꯕꯅꯦ ꯃꯥꯅꯦ ꯅꯨꯃꯤꯗꯥꯡ ꯆꯥꯟꯁ ꯂꯧꯔꯒ ꯆꯦꯟꯈꯤꯕꯗꯣ ꯅꯨꯄꯤꯅꯦꯅ ꯇꯥꯟꯅ ꯐꯪꯂꯔꯣꯏ ꯀꯥꯏꯅ ꯈꯟꯖꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯔꯤꯁꯤ ꯃꯀꯣꯛ ꯍꯣꯠꯂꯒ ꯑꯩꯅꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯅꯪꯒꯤ ꯔꯦꯁꯤꯌꯣꯂꯣꯖꯤ ꯍꯥꯏꯕ ꯁꯕꯖꯦꯛꯇꯣ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯔꯦꯁꯤꯌꯣꯂꯣꯖꯤꯗ ꯈꯪꯉꯤꯕ ꯀꯦꯛ ꯃꯠꯄ ꯍꯥꯏꯁꯤꯅꯦ ꯑꯁ ꯈꯤꯇꯪ ꯏꯀꯥꯏꯍꯦ ꯑꯗꯣ ꯅꯪꯒꯤ ꯀꯦꯛ ꯑꯣꯏꯔꯝꯃꯕꯅꯤꯅ ꯏꯀꯥꯏꯕꯤꯗ꯭ꯔꯦꯗ ꯏꯁ ꯍꯩꯔꯦꯅꯦ ꯆꯥꯟꯁ ꯂꯧꯕꯗꯤ ꯑꯗꯨꯕꯨꯗꯤ ꯔꯤꯁꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯀꯩꯅꯣꯝ ꯄꯤꯖꯒꯦ ꯀꯔꯤꯕꯣ ꯀꯩꯅꯣ ꯍꯥꯏꯗꯨꯗꯤꯅꯦ ꯍꯌꯦꯡ ꯈꯪꯂꯣ ꯒꯨꯗ ꯅꯥꯏꯠ ꯆꯤꯡꯒꯟꯕꯤ ꯐꯖꯅ ꯇꯨꯝꯊꯣꯛꯑꯣ ꯃꯦꯁꯦꯁ ꯊꯥꯔꯝꯕꯒ ꯔꯤꯁꯤ ꯑꯣꯐ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯔꯤꯁꯤꯅ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯎꯠꯂꯤꯕ ꯃꯇꯧꯁꯦ ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯃꯊꯟꯇ ꯍꯪꯖꯗꯨꯅ ꯂꯩꯍꯧꯔꯦ ꯃꯤꯍꯨꯟ ꯃꯥꯒꯤ ꯈꯣꯡꯖꯦꯜꯁꯨ ꯀꯟꯅ ꯆꯣꯡꯂꯤ ꯃꯦꯁꯦꯁ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯏꯗꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯐ꯭ꯂꯠ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯃꯔꯣꯟꯂ ꯋꯥꯍꯪꯁꯤꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯎꯔꯨ ꯎꯪꯍꯜꯂꯝꯂꯒ ꯊꯝꯕꯤꯔꯝꯂꯦ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯍꯩꯕ ꯂꯝꯍꯦꯟꯕ ꯃꯥꯅ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯄꯨꯡ 9 ꯇꯥꯕꯗ ꯉꯥꯏꯔꯤ ꯉꯍꯥꯟ ꯃꯈꯩꯗꯒꯤ ꯍꯦꯟꯅ ꯃꯇꯝ ꯆꯪꯅ ꯂꯣꯏꯁꯤꯜꯂꯤ ꯉꯁꯤꯅ ꯃꯁꯝꯁꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯒ ꯅꯦꯝꯇꯛꯅ ꯄꯨꯜꯂꯤ ꯉꯁꯥꯏ ꯈꯔꯁꯨ ꯊꯥꯗꯩ ꯆꯤꯝꯕꯥꯜꯗ ꯂꯤꯞꯁꯇꯤꯛ ꯄꯥꯔꯞ ꯁꯪꯖꯤꯜꯂꯤ ꯁ꯭ꯀꯨꯜꯅꯤꯅ ꯀꯥ ꯍꯦꯟꯅ ꯀꯦꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯂꯣꯏꯁꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯔꯤꯁꯤꯒꯤ ꯁ꯭ꯋꯦꯇꯔꯗꯣ ꯕꯦꯒꯇ ꯍꯥꯞꯆꯤꯜꯂꯒ ꯃꯈꯥꯗ ꯀꯨꯝꯃꯛꯏ ꯑꯗꯣ ꯉꯟꯅ ꯂꯣꯏꯁꯤꯟꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯏꯕꯦꯝꯃ ꯉꯟꯃꯟꯗ꯭ꯔꯣ ꯂꯩꯅꯥ ꯀꯩꯝ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ ꯉꯟꯅ ꯆꯠꯇꯣꯏꯅꯤ ꯑꯩ ꯆꯥꯛ ꯆꯥꯔꯒꯦ ꯃꯥ ꯃꯄꯥꯒ ꯃꯕꯨꯡ ꯑꯅꯤꯒꯤꯁꯨ ꯊꯕꯛꯀꯤ ꯀꯩꯅꯣ ꯌꯦꯡꯂꯤꯕꯅꯤ ꯂꯩꯅꯥꯒꯤ ꯃꯑꯣꯡꯗ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯄꯨꯡ 9ꯗ ꯂꯥꯛꯀꯗꯕ ꯕꯦꯟ ꯅꯠꯇ꯭ꯔꯣ ꯉꯥꯡꯉꯩꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯅꯩ ꯉꯁꯤꯅ ꯀꯩ ꯂꯩꯕ ꯂꯩꯅꯥ ꯇꯦꯜꯍꯩꯕꯗꯗꯤ ꯈꯧꯇꯛ ꯆꯥꯕꯅꯤ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯅ ꯈꯨꯝꯃꯛꯇꯦ ꯇꯦꯜꯍꯩꯕꯅ ꯁꯨꯝ ꯌꯦꯡꯕꯅꯤꯀꯣ ꯅꯪ ꯆꯩꯁꯤ ꯌꯥꯝ ꯅꯤꯔꯛꯀꯅꯨ ꯀꯩꯅꯣ ꯇꯥꯃꯣꯆꯥ ꯁ꯭ꯀꯨꯜ ꯉꯟꯅ ꯂꯣꯏꯁꯤꯟꯕꯁꯦ ꯀꯩꯗꯧꯒꯦ ꯉꯥꯡꯖꯅꯤꯡꯕꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯔꯨꯝ ꯁꯣꯜꯂꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯣ ꯀꯟꯅ ꯍꯥꯏꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯟ ꯋꯥꯡꯂꯛꯀꯗꯧꯔꯤ ꯃꯕꯨꯡꯗꯨꯗꯤ ꯇꯦꯜꯍꯩꯕꯅ ꯑꯃꯨꯛꯁꯨ ꯍꯣꯏ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯣ ꯌꯥꯝ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯂꯣꯏ ꯈꯪꯉꯤꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨ ꯂꯩꯅꯥ ꯐꯤꯠ ꯍꯥꯏꯗꯣꯛꯂꯒ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕꯅ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯆꯥꯎꯔꯒ ꯂꯝ ꯍꯦꯟꯕ ꯁꯨꯝ ꯍꯦꯜꯂꯛꯏ ꯃꯁꯤ ꯍꯟꯗꯛ ꯃꯔꯛꯁꯤꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤꯕ ꯍꯥꯏꯕ ꯉꯥꯡꯅꯕꯁꯨ ꯏꯟꯗ꯭ꯔꯦꯅꯦ ꯃꯁꯦ ꯄꯥꯎꯁꯨ ꯖꯥꯠ ꯇꯥꯔꯕꯅꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛꯅꯤꯀꯣ ꯅꯪ ꯇꯧꯔꯤꯗꯣ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯄꯗ ꯋꯥꯖꯔꯦ ꯊꯦꯝꯖꯤꯟꯕꯒꯤ ꯁꯔꯨꯛꯇꯅꯤ ꯃꯃꯥꯒꯤꯗꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯁꯪ ꯁꯪꯗꯨꯅ ꯑꯁ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯇꯣꯝꯕꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯑꯉꯥꯡꯁꯤꯡꯗꯣ ꯆꯝꯅ ꯇꯤꯟꯅꯖꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯍꯟꯊꯅꯁꯨ ꯈꯟꯕꯤꯒꯅꯨ ꯉꯥꯡꯕ ꯆꯩꯕ ꯍꯦꯟꯃꯜꯂꯁꯨꯅꯦ ꯑꯉꯥꯡ ꯃꯥꯡꯕꯅꯤ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯁꯥꯎꯕꯗꯣ ꯍꯩ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯂꯥ ꯑꯗꯨ ꯌꯥꯗꯦꯅꯦ ꯑꯩꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯄꯥꯝꯗꯦ ꯃꯤꯅꯥꯏ ꯃꯈꯣꯏꯒꯤ ꯏꯆꯥꯒ ꯂꯣꯏꯅꯕ ꯑꯩ ꯄꯥꯝꯗꯦꯅꯦ ꯃꯥꯟꯅꯕ ꯇꯤꯟꯅꯒꯗꯕꯅꯤ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯅꯣꯡꯁꯥ ꯀꯩꯒꯤ ꯃꯔꯛꯇ ꯁꯖꯤ ꯁꯉꯥꯏꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯅꯗꯦ ꯑꯁꯣꯟꯕ ꯃꯣꯏꯗꯤ ꯅꯣꯡꯁꯥ ꯀꯩꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯒꯗꯕ ꯏꯇꯥꯎꯃꯅꯤ ꯕꯥꯕꯨꯒ ꯑꯩꯒ ꯌꯥꯅꯈ꯭ꯔꯤꯕ ꯋꯥꯐꯝꯗꯣ ꯍꯦꯛ ꯀꯥꯏꯕꯗ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯒꯗꯕꯗꯣ ꯃꯃా ꯅꯪꯁꯨ ꯈꯜꯂꯨꯅꯦ ꯏꯀꯥꯏꯕꯗꯣ ꯈꯛ ꯅꯠꯇꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯆꯥꯗꯤ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯁꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯈꯪꯅꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯪꯁꯨ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯎꯔꯤꯕ ꯅꯠꯇ꯭ꯔ ꯍꯥꯏꯕꯅꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯗꯦ ꯑꯩꯁꯨ ꯍꯦꯟꯒꯗꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯏꯟꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯂꯥꯞꯅ ꯊꯝꯕꯤꯈꯣ ꯏꯆꯥꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯋꯥꯐꯝꯗꯣ ꯌꯥꯁꯤꯟꯅꯕ ꯃꯇꯝꯂ ꯍꯥꯏꯕꯗꯣ ꯈꯟꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯕꯨꯡ 2 ꯂꯩꯔꯤ ꯅꯆꯥꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯃꯁꯥꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯃꯃꯥ
ꯑꯩꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯍꯟꯒꯅꯨꯗ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯗ ꯌꯥꯅꯔꯛꯄ ꯅꯠꯇꯦꯅꯦ ꯊꯥꯏꯅꯗꯒꯤ ꯌꯥꯅꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤ ꯍꯌꯦꯡꯒꯤ ꯑꯊꯨꯕꯒꯤ ꯊꯕꯛ ꯈꯟꯅꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯃꯁꯥ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯇꯧꯁꯤ ꯍꯥꯏꯅꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯩꯕꯨ ꯑꯗꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯄꯥ ꯑꯃ ꯑꯣꯏꯅꯁꯨ ꯈꯟꯒꯅꯨ ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯛ ꯇꯤꯅꯧ ꯂꯣꯏꯅꯧ ꯌꯥꯏ ꯑꯗꯨꯅꯤ ꯅꯠꯇꯦ ꯑꯩꯒ ꯈꯖꯤꯛꯇꯐꯥꯎ ꯆꯥꯟꯅꯗꯕ ꯃꯣꯏꯅ ꯏꯆꯥꯗ ꯂꯧꯅꯝ ꯇꯧꯔꯤꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯅꯥꯖꯥꯎꯕꯅ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤ ꯅꯤꯡꯊꯦꯝꯗꯤ ꯋꯥ ꯃꯆꯦꯠ ꯑꯝꯇ ꯉꯥꯡꯂꯛꯇꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯤꯕꯗꯣ ꯇꯥꯔꯤ ꯃꯥꯁꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯤ ꯃꯄꯥ ꯃꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯖꯔꯁꯨ ꯌꯥꯔꯔꯣꯏ ꯑꯅꯝ ꯀꯟꯕ ꯃꯆꯤꯡ ꯐꯠꯇꯕ ꯑꯃ ꯂꯩꯖꯕꯅꯤ ꯑꯃꯨꯛ ꯌꯦꯛꯈ꯭ꯔꯕ ꯃꯤꯗꯤ ꯍꯟꯅꯁꯨ ꯉꯥꯛꯄꯤꯕ ꯍꯩꯇꯕ ꯁꯅꯥꯖꯥꯎꯕꯅꯤ ꯂꯣꯏꯅꯩ ꯇꯤꯟꯅꯩ ꯈꯪꯅꯩ ꯈꯛꯇ ꯍꯥꯏꯕꯗ ꯂꯥꯏꯔꯕꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯨꯐꯥꯎ ꯎꯐꯨꯜꯒꯨꯝ ꯇꯨꯃꯤꯠꯀꯥꯡꯒꯨꯝ ꯌꯥꯝ ꯍꯟꯊꯅ ꯈꯟꯈ꯭ꯔꯕꯅꯤ ꯑꯁꯤꯔ ꯁꯟꯒ ꯆꯥꯎꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒꯤ ꯂꯝꯆꯠ ꯃꯄꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯂꯩꯅꯥꯁꯨ ꯀꯤꯆꯟꯗꯒꯤ ꯂꯣꯏꯅ ꯇꯥꯏ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯆꯥꯝꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯅꯨꯡꯁꯤꯕꯕꯨ ꯑꯍꯣꯡꯕ ꯅꯥꯏꯒꯗ꯭ꯔꯥ ꯇꯔꯨ ꯇꯔꯨꯕ ꯊꯃꯣꯏꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯨꯡꯁꯤꯕꯗꯨꯁꯨ ꯀꯥꯏꯍꯟꯕꯁꯨ ꯌꯥꯔꯣꯏ ꯃꯥꯡꯍꯟꯕꯁꯨ ꯉꯝꯂꯔꯣꯏꯗꯕ